Union Home Minister Amit Shah na Ngaihakki Oiba Wapham Phongdokpa Asina Manipur thokliba Irang Asi Lumna Loude Haibadu mayek shengna Takle haina COCOMI gi media coordinator Yungkhaibam Surjit Kumar Khumanna khudek piduna thadorokpa cherol amana phongdorakli cherol asina hai Manipur thokliba Irang Asi terrorism gi thawung natte masidi furup ani gi marakta wakhal tanadabadagi thokpani haina tha asi mapanda Economic Times na loba interview amada phongdokiba du angakpa fawi Thengkhang kayarakta center gi tongan ba luchingba shengna Irang Asida mapaleba ke khud yawi haina Phongdokpa leikrabani chahi ama helaba Irang Asida myoi kayagi punsi khanguthakta mangkhre yum kai kaya ama maina tumna chakre oirakliba fibam asida Irang Asi loishinaba khongthang lokhatpagi mahut furup ani gi marakta tashilakpa sidi masagi tofam thokpa sing khangdaba lengaklon amani haina miyamna lawi Center amasung State ke Intelligence Unit singna ngasi fawba Irang Asi gi achumba report Center da pidabana Irang Asi gi warushin purakpa ngamjibara nadraga asengba report tharabasu Center na lokhatpam thokpa thabak sing lokhat tabanara haibasi achouba wahang ama oirakli Hiram asigi matangda lamdam asida khundaminariba yelho furup khudingmakna khangminabagi matam adu yaurakle Matam kayagi mamangdagi chinkuki narco terrorist singna square kilometer chanipan humputara taret romgi area oiba Manipur gi reserve forest amadi protected forest area manghan takhanduna paktakna na popi thaduna myoiba khunai mayukta achouba crime kaya chathari Irang Asida kuki khulai paiba singna forest department ki office tara taret su mai thadoktuna tangwei olan khrabane Thengkhang kayarakta kuki khulai paiba singna IED plan toduna landaba Churachandpur district ki DC office secretariat office building mai thadokpana chingba illegal oiba thabak kaya chatharabasu ngasi fawba action amata lokhatana leiriba asi laibak thibane Manipur police khaktan natana central force personnel kaya kuki khulai paiba singna mihathina hadlaklaba asi fawba Union Home Minister na thawong asi terrorism gi thawong natte haiba asi angapane Irang Asina maram oiraga asi yongna fibam sok ningai cherak asida lamdam asigi sensitive oiba khul singdagi central force ke personal sing mathang miyam gi apambagi mayokta loktopagi thabak chatharakliba amadi central force sing loktokrabasu state force natraga atopa force na mahut senbagi mami tadaba asi nungnang ningai oi oirakliba fibam asida state lengakna kupna yengduna thabak lokhat hodrabadi hena pamdaba thodok kaya thoglakpa yai Maramasina state lengakna athubada lokhatpam thokpa thabak lokhat piyo hainasu cherol asina makhatari